Nasigi tinmiriba lai masa boiriba ipai palsing madi mai belsing nasigi lai harau bugi sigulaba thawra masida khulbu singogi thogal phangnabugi damakta yamna tanglu ko pibi damakta nasigi iramda masigi ikai kun nazariba oza ingmana gachara oza pujari jam kirani musu ikai kun napagalo ne ko mana kurum zari lo ne tinbi bo khoi palam chi ko mana kurum zari masi simu kangai masumangda tinbi bo khoi palam ko mangda pangjedraba ichilupani da pathang ai na le laba adugul bas maitei khunai tana thana ya tama khulang sei du khudol tamjage asoi ba ran ya pa khibik su tinbi bo khoi palam nga pi hai nai ko mana kurum zari
가서 그렇지 양양이 보다서 돌에 다시 그래 사람이 보이는 사람 사람이나 그래도 애기 시절에 나와야 컴퓨터가 이 그들의 사람이 말이라고 했다 네 바탕이 와인이 보시면 다른 분들 막한 번도 보니 타보지 때리더니 이래 나오세요. 알면은 신호 숫담내 힘이와 난 벌고와는 랑만 없이 거기 거치 육가다 해가와 신만내 나만 보이네 신만내 나만 보이네 오탕 모이네 오탕 모이네 Oh
वाते भी बस कई लंबे वाला नमक तो नहीं सोए बता रहे थे सी वो हॉरर मूवी है बता दो मां नती है हॉरर में तो मुझे बता दे मस्जिद कर ले हॉरर मूवी मस्जिद कर रहा है वो हॉरर में सदी है कोई दी कई लंबे हो मेरा से मस्जिद कर बजा दो है ऐसे खाली ने मोया का नहीं तो थोड़ी तो मैं थोड़ी ना बस कर मैं होता है कोई भी ना मैं आना मम्मी से तेरे से थोड़ी है ना ऐसा करना नहीं है मम्मी ना आवाज़ आवाज़ करते तो बगी नहीं क्यों ओ तो मेरा टाइम सुना है ना बिलो सरो ये को कहते
ꯁꯦ ꯅꯪ ꯅꯨꯡꯉꯥꯏꯍꯟ ꯊꯝꯃꯤꯅꯤꯅꯦ ꯀꯨꯏꯅ ꯊꯦꯡꯅꯗꯕꯒꯤ ꯑꯃ ꯊꯦꯡꯅꯔꯦ ꯈꯔ ꯊꯥꯒꯠꯄꯤꯒꯦ ꯍꯥꯏꯗꯔꯒ ꯄꯌꯥꯅ ꯈꯦꯠꯀꯅꯤ ꯐꯪꯉꯣꯏ ꯐꯪꯉꯣꯏ ꯃꯣꯁꯨ ꯐꯪꯉꯣꯏ ꯍꯦꯛ ꯐꯪꯉꯣꯏ ꯑꯩꯒꯤꯗꯤ ꯐꯪꯗꯕ ꯈꯪꯗꯦ ꯅꯪ ꯂꯧꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯃꯨꯛꯅꯥꯅ ꯅꯪ ꯉꯥꯡꯂꯤꯕ ꯃꯃꯥꯡꯗ ꯇꯥꯕ ꯄꯥꯈꯪꯒꯤ ꯊꯃꯣꯏꯗ ꯁ꯭ꯋꯥꯏ 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 ꯁ꯭ꯋꯥꯏꯗ 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 ꯂꯥꯎꯏꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏꯗ 미훈 띠는 비를 해줍니다 쏴이 해봅니다 미훈 띠는 해줍니다 한입 와디 발냄새 한입 와디 발냄새 띠띠 나루다 발구니 띠띠 나루다 발구니 쏴이 해봅니다 ꯂꯩꯁꯥ ꯇꯝꯕꯗ ꯉꯥꯏꯕꯗꯨꯅ ꯄꯥꯝꯕꯩ ꯋꯥꯅꯤ ꯏꯕꯦꯝꯃ ꯂꯩꯔꯥꯡ ꯍꯩꯁꯦ ꯄꯣꯝꯁꯥꯠꯅꯕꯁꯤꯅꯤ ꯅꯨꯄꯥꯅ ꯄꯥꯝꯃꯤꯁꯤ ꯊꯥꯖꯗ꯭ꯔꯒ ꯍꯪꯉꯨ ꯁꯣꯝꯗ ꯐꯝꯃꯤ ꯃꯌꯥꯝꯁꯤꯗ ꯂꯩꯁꯤꯅ ꯁꯥꯠꯇꯣꯛꯈ꯭ꯔꯕ ꯁꯥꯠꯄꯨ ꯁꯥꯠꯈ꯭ꯔꯕ ꯅꯨꯄꯥꯅ ꯑꯝꯇ ꯄꯥꯝꯗꯕꯅꯤ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯅꯨꯔꯥꯅ ꯉꯥꯡꯕ ꯋꯥꯁꯤ ꯃꯨꯟꯅ ꯁꯨꯝ ꯇꯥꯔ ꯇꯥꯔꯒ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕ ꯂꯩꯁꯤ ꯀꯔꯤ ꯁꯤꯟꯅꯔꯤꯕ ꯀꯔꯤ ꯁꯤꯟꯅꯔꯤꯕ ꯁꯤꯡꯉꯧ ꯁꯛꯇꯝꯗꯤ ꯍꯦꯟꯕ ꯊꯝꯕꯥꯜ ꯃꯥꯜꯂꯤꯗꯣ ꯃꯥꯏꯊꯣꯡꯗꯤ ꯌꯦꯡꯕꯗ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯁꯥꯠꯄ ꯊꯔꯤꯛ ꯊꯥꯡꯒꯤꯗꯣ ꯃꯥꯜꯂꯤꯗꯣ ꯉꯥꯡꯊꯣꯛꯄ ꯋꯥꯅꯅꯦ ꯊꯨꯅ ꯅꯣꯡꯅꯆꯤ ꯆꯠꯄꯤ ꯊꯨꯅ ꯅꯣꯡꯅꯆꯤ ꯆꯠꯄꯤ ꯅꯣꯡꯅ ꯃꯣꯟꯅ ꯂꯤꯉꯝꯕꯤ ꯅꯣꯡꯅ ꯃꯣꯟꯅ ꯂꯤꯉꯝꯕꯤ 이랑 법이가 보이는 이랑 법이가 한국 장을 납보고 한국 장을 납보고 마이탄나비 누움이 내가 마이탄나비 누움이 내가 한매 나쁜 까불이 한매 나쁜 까불이 미안하 누비는 한매 나쁜 까불세 에소 티라가 계속 방에 티까다니 티까다니 닭까다니 이러니 아들의 비마 아할라가 시가서 하니 한매 나쁜 까불이 라이토고 빼마머니 라이토고 빼마머니 하이나가니 빠이구나 하이나가니 빠이구나 하이나가니 빠이구나 Kariwano ibong mo Kariwano ibong mo Kung gabi na si kumdiya Kung gabi na si kumdiya Mata sana si kaula Mata ba sana si kaula Nubigong dawapi pati Bigong dawapi pati Tingur kumdiya Usa kumdiya Iwan ni kasinta Sa'yo Yamna lanjadaba kamali ko ꯑꯩꯗꯤ ꯂꯥꯟꯖꯗꯕꯅꯤ ꯂꯥꯟꯗꯕꯅꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯏꯁꯤ Kalina na sinfukaduga lanjadaba ni kaya ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤ ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯅꯪ ꯌꯥꯅꯕ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯆꯤꯟꯒ ꯂꯦꯞ ꯍꯥꯏꯖꯜꯂꯤ ꯇꯧꯔꯤꯁꯤ Natatanu tataba Singkamu lakaba Natatanu tataba Singkamu lakaba Natatata 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 Natatata
시간을 이비마 Kaya di ba nangangi mo yung kasi dito yung tatay siya. 시간을 이게 빡한데 봐 거리 거리
ꯃꯊꯛꯇ ꯊꯣꯛꯄ ꯊꯥꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯍꯩꯕꯣꯡ ꯄꯤꯖꯒꯦ ꯀꯥꯏꯅ ꯈꯜꯂꯤꯅꯤꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗꯕꯩ ꯋꯥꯅꯤ ꯊꯃꯣꯏꯒꯤ ꯊꯃꯣꯏꯅ ꯇꯂꯥꯝꯕ ꯃꯌꯥꯝ ꯐꯨꯏꯕ ꯈꯛꯇ ꯂꯩꯔꯤꯁꯤꯡꯗ ꯍꯧꯕ ꯃꯦꯟꯁꯤꯡꯅ ꯑꯃꯨꯛ ꯈꯜꯂꯦꯔꯒ ꯊꯃꯣꯏꯒꯤ ꯊꯃꯣꯏꯅ ꯀꯕꯣꯇꯤ ꯁꯤꯗꯤꯅ ꯑꯃꯨꯛꯇ ꯑꯣꯏꯔꯒ ꯏꯕꯦꯝꯃ ꯅꯨꯖꯥꯅꯒꯤ ꯊꯃꯣꯏꯕꯨ ꯂꯥꯛꯁꯤꯟꯗꯔꯕꯅꯤ ꯏꯕꯦꯝꯃ ꯅꯨꯖꯥꯅ ꯊꯃꯣꯏꯒꯤ ꯃꯣꯡꯕꯩꯔꯥꯅ ꯂꯥꯛꯀꯗꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯣꯏꯅ ꯊꯥꯖꯕꯨ ꯍꯥꯏꯕꯤꯕ ꯉꯝꯗꯅ ꯑꯣꯏꯗ꯭ꯔꯤꯕꯔꯅꯤ ꯄꯥꯝꯃꯨꯕꯤ 하이로 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 ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯂꯝꯇꯥꯅꯤ ꯐꯥꯏꯔꯦꯟꯁꯤ ꯂꯣꯏꯈꯤꯗꯉꯥꯏꯒꯤ ꯑꯩꯕꯨ ꯆꯍꯤ ꯑꯃ ꯉꯥꯏꯕꯤꯔꯣ खरं ꯉꯥꯏꯕ ꯇꯥꯔꯦꯗꯅ ꯌꯨꯝ ꯂꯩ ꯀꯥꯏꯗ ꯁꯦꯝꯖꯤꯟ ꯈꯣꯠꯆꯤꯟ ꯇꯧꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯒ ꯆꯍꯤ ꯑꯃꯁꯨ ꯑꯃꯨꯛ ꯉꯥꯏꯒꯗꯧꯔꯤꯕ ꯑꯩꯕु ꯌꯨꯝ ꯑꯃꯨꯛ ꯁꯥꯈꯤꯗ꯭ꯔꯣ ꯁꯥꯒꯗꯕꯅꯤ ꯅꯪꯕꯨ ꯌꯨꯝ ꯑꯅꯧꯕꯗ ꯂꯩꯅꯤꯡꯕ꯭ꯔꯣ ꯌꯨꯝ ꯑꯅꯧꯕꯗ ꯂꯩꯇ꯭ꯔꯗꯤ ꯑꯔꯤꯕꯗ ꯂꯩꯌꯣ ꯍꯥꯏꯔꯣ ꯇꯦꯛꯇꯧ ꯃꯥꯟꯕꯗ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯗꯁꯨ ꯅꯨꯡꯁꯤꯗꯅ ꯊꯨꯗꯦꯛꯅꯤꯡꯗꯕ खरं ꯍꯦꯛ ꯁꯦꯝꯖꯤꯜꯂꯣ ꯃꯈꯣꯡ ꯅꯨꯡꯈꯣꯡꯒ ꯁꯤꯟꯗꯅ ꯍꯣꯏ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯒ ꯂꯥꯛꯑꯒꯦ ꯑꯅꯧ